Maruiba Pau, Numit Humnigi Kongtata RSS ke Chip Mohan Bhagawat ngasi Impal da Thunglare. Amade Meghalaya ga draw chakrabasu Manipur cricket ke Annie John Plat tournament ke final changle. Kurumjari Am-Istv ki pau miyang tabiri basing butaram na ukjari hauji pau santona pijari RSS linkat khibagi chahi chama mapung pharak pagaloina na RSS ke chip Mohan Bhagawat ngasi ayuk Imphal da thunglare numit humni khongchata Manipur da lakliba luchingba asina chahi ani helaba Manipur gi irang asibu loisinaba tongan ba phurup singa unaduna wari sanagani haire mahaki khongchat manungda tongan ba sinpham da leiba mayam ga su unaduna wari sananaba pandam thamle masigi tungda Manipur gi governor yauna makok thongba official singa su unaduna Manipur gi wathok oiriba phibam loisinanaba khanagani haire mahaki khongchat manungda tongan ba tribal phuruke luchingbi amade CSO kayaga su unaramgani haire Thasigi taraga tarutagi taraga mapal phauba Gujarat ke Ahmedabad ta pangthokpa North East Zone Cricket Plat Tournament ta Meghalaya ga draw chatkhrabasu Manipur Plat Group ke final changkhre mathang chahi gi January 18 dagi 23 phauba chathagadaba Plat Group asigi final match ta Bihar bu maithiba piba ngamlabade Manipur Elite Group ta changduna Ranji Trophy sharuk yaba phangkadaure Mai paglaba Manipur gi team ngasi nungthil pung 3 tabada Imphal Airport ta thunglakadaure Sanaroi amadi official sing asibu ongnanabagidamag Manipur Cricket Association gi official sing sem saba loire haire Ningsing bayai Manipur listing ani kungani thoi amadi kungahumdoi session dasu Elite Group changbangamduna saruk yarurabani adubo tournament aduda phajaba performance pibangamdabadagi Plat Group ta amuk hantharakhibani Haji paugi marakthana aten babre amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Brakimatungda amukan taram na uchari makataba pauda security forces singnangarang Kangpokpi Forest Division ga khusham naduna Kangpokpi district ke Gamnom Saparmena police station gi makhada laiba Kaubru Reserve Forest ki manungda laiba Violent Court Makhan gi chingsang parengda tharamba poppy ekar yankhai ga hundoirom manghankre Lautang sang taret amasung thum packet kunthraga manga su mai thaduna manghankre hairi Loislakpada maruiba pau amukan na pijari Numit humni gi khongchata RSS ki chip Mohan Bhagawat ngasi Imphal da thunglare Amade Meghalaya ga draw chatkhrabasu Manipur Cricket ki Annie John Plat tournament ki final changle Hauski oina de Am-Istv na pijaba pau matang sa lojare ming tabiri basing bamukan